Manipur the logi wang mada sang silakli ba miyoy sing tingna ba lengakna akan masiksil thaurang sing thabak lokali haina Chief Minister Nong Thoma Biren na phongdorakli ngasi Manipur ki Chief Minister N Biren ge social media account X ta thagalaki ba cherula magi matungina Manipur ge yumlo nari ba state sing da su logi wang mada sang silakpa thidokpa ki thabak sathari haiki Manipur ki Mao Gate amasung Jiribam Gate ta state ki matik saba security force sing thamdana mitop sang silakpa thingna ba akan ba sexual thaurang sing lokhatli lo kaina sanglakpa miyoy sing thingna ba thabak sabsana lokhatli lo kaina sangsilakpa miyoy sing na lamdama sigi yalomi singi mausagi punsida madi security da yamna chaun akai ba piri masida set asigi miyam na su mikup na hom sing na leiduna singna ba mawongda sanglakpal thoklabadi Manipur lengak ta matam sana pau pirna basu Chief Minister na appeal tawri Sterasigi yellow furup sing amatoy na thawdang lomina duna ai khoi yellow punamak na ngak semina si haina phongdorakli